BOSEM na Pangthokkadouriba HSLC exam gi Anouba rules and regulation Thokhre. Board of Secondary Education Manipur na Pangthokkadouriba HSLC exam gi Anouba rules amade regulation ama ngarang Thokhre. Rule asigi matungin exam thariba mahiroi na unaffairs means sizinaramba thengnarabade candidate adu sahi ama exam thaba yaroi amade hauji thariba exam dasu cancel tawganai. Chanagadoriba rules and regulation adugi matungin na exam thagada candidate adugi mahutta miyoi atopana exam thaba thengnarabade sahi ahom exam thaba yahalloi center mafam ama khaktada unaffairs means sizinaramba thoklabade center aduda exam thariba mahiroi khudingmakke paper cancel tawraga future da amukanna school aduda center tahalloi haire amaromda karigumba social media da exam ga mari leinana study material upload tawramba taragade mahiroi adu amukanna BOSEM gi exam thaba yaroi haire aduga exam ningthina pangthongna balakholakpa khongthang ama oina exam tawriba center gi akoibada meter sani dagi chahum phawbada data service exam gi numit ama dipung singda thingduna free and fair ohenabagi damakta thabak paikhatkani haire numit kharani asida northeast state singda Indian Air Force na air exercise sathaba haukhre India gi eastern sector line of actual control om dage India amasung China ani gi marakta lal thorakadra haibagi mi paiba leiringai serak asida Indian Air Force IAF na haukiba numit kharani asida air combat exercising Assam, Arunachal Pradesh amasung Manipur state yauna northeastern state singda sathaba haukhre official sources gi matungin ade air combat exercise ase haukiba February amadagi haukibane February manga fawba mafam sing asida sathakigani haire exercise asida Rafale amasung Sukhoi 30 MKI fighter sing Hasimara Chubuwa amadi Assam gi Tezpur da leiba air base dagi pairakadaba ngaktani haire aduga numit nini ase Bir Tikendrajit International Airport ta high tech Sukhoi 30 MKI fighters jet ani taduna lakle aduga lamda masigi miyamna Russia na saba sophisticated aircraft sing makhol yamna hauna nungtigi paiba ikoina ure official source amagi matungin ade Army Chief General Manoj Pandey haukiba January kungani thoi amade kulhumdoida Arunachal Pradesh ke MSC da sathariba operational military preparedness sing review tawkhe high river review ase mamang sahi gi December 8 da Tawangge Yangtze da Chinese troops sing Indian Army ga chawna khutthokna ba laikhiba dagi ne adubu India ga China ga war thokadra haibadu de haiba ngamdri haire Myanmar gi delegation nga si hankhre Myanmar gi namphalong kaithel hangbagi wafam di leitre haukiba January 13 dage ngarang February ani phauba chathagiba India amadi Myanmar ani gi waiba Regional Border Cooperation Meeting gidamak Manipur da lakiba Myanmar gi delegation kun ngasi maramda Myanmar da hankhre Myanmar gi delegation kun adu IGAR South Mantri Pukri dage Indian Air Force ke Mi-17 helicopter anina more da leiba Assam Rifles ki helipad phauba thinkhe tungda more da leiba manga suba Assam Rifles ki team na helipad tage oglaba matung Indo-Myanmar Friendship Bridge phauba thinkhe Regional Border Cooperation Meeting aduda Indo-Myanmar border da sathariba drug puthok pusin tawriba sigi matang Myanmar da housing military sasan na maram oiraga democracy taliba miyam amasung Myanmar gi military ani gi marakta thokliba irang na maram oiraga India da sangsalakpa Myanmar gi refugee gi matang Indo-Myanmar border threat amu haunaba made laibak ani gi border gi phibam ga mari lainana wafam kaya khanaki haire adubu housing phawbagi oina karamba matamda India amadi Myanmar laibak ani gi marakta border hangduna mahausagum lalol etiki thabak haubagi wafam de hauzik phawbagi oina di leitri haire aroibada tabiriba pumnamak po thagachare